ahum khakhtang di thakhtana thamme kenoda ahanbada hojik SoO ne satharise February thada loirabani SoO se mayam khambirangani February thada loiraba SoO se aikoi karigumba phibam amatada karigumba phibam amatada oppose away vaccine to koi hanade hongna SoO ji abrogate to bihan SoO lokthok bihan ni lokthok tre pare hojik chane me SoO je February loido ne ba we oppose all Meetei Council Meetei Yaituluk Europe Global Meetei Federation ahum jina we oppose the weba makha tana sangdopi gano for good leibak si damakta leibak se leibak ona leinana bagi damakta number 1 ani subada aikoi gi border isi yam maru bani ngasi halitana Burma chaklakpa Moreh gi jaga se masida Manipur police lai se masi state ki police tu government sina sab chana strengthen tonbiu in terms of logistics in terms of manpower tonbiu adu aroi boina aikoi ngasi Meetei de tobili ba injustice se aikoi ngasi level playing field na te Meetei ni sanajari se maikai khudmukta koi Meetei si chapsala ine sinking community orine ba mase injustice karino India constitution na aikoi bu original indigenous people singda lehan biga do ba status lehan da bado aduna maram oduna karigumba phibam amatada thengda han bidana Meetei gi scheduled tribe chananaba report ani du thabiraga yam thuna handaki election sigi mamangda center da Meetei gi scheduled tribe chananaba report ni se chief minister honorable chief minister Sri Biren Singona thabiyu haibase hairiba akoi apunba malem gi Meetei mayam dina pullaga ngasi media gi mamangda tamjari